ngay thì hào đó mà được à thao hay cái đầu gà nó à đúng thao tuột bây giờ mình làm thì lạc bani cái cái nào hay quá si năng nào muốn thao tôi là thông cái vậy nên là tham mà đi mà tham đi đó chi mà tôi muốn xí bố chị ở bên cái này ngay ngầm đêm yam mà nó sát sát lối xem bị cái đó anh chụp cái cái jam phải thắp tôi bị harau mà thắp có mang qua lấy được na nupi tàu cho nukai nupi mà thong đi gai na tàu tiêu exist tàu na badu an đây na quay nít được lấy bật ra ta phải tàu cho bên mà này quay nít được lấy bật ra mà tàu xua đi à vậy ahau bingari ne da kwa Pumma pa cha ta ha pa ga tole to ga ligli je namjan ha ki de sang se daban ha pa tham project ti yo tangai tha gi bedi kui da ba anda ti mani pu gi sa bi sam tappe ana po cham theng yo re tum jaw pi jina ha ba ne chu bi nang gi tum jaw pi che na naw kwan lo le ha raw da ha ne ne to ha ba tum jaw pi ni di khang de ha ba tum jaw pi ni ga ne koi tum jaw pi ni ba pu ta sa bin do koi da ha bi tum jaw pi da ge mi ha la ke ko da gi de hawa jama na si phai jo ya tu yong cha koi sa yu ran ti yong cha na kon cha ni mani yong cha san cha thara ge si xôi mà bấm vậy đó ha ti do ngari ha pi du san do tha mi ge ngari ha ki be du ni na so so ha ki do da gi de hawa jama ru si le to phaji masana le mote cái gì vậy? Đây chị đi rồi. Cái gì đó đi rồi. Em phải rất thiên thằng rồi bọn này. tôm hay là chi hay bây giờ Tâm tàu thìn ni ngà đi là thìn bà na ban cột ngà đi là rau được hấp dẫn biết sử dụng là hấp dẫn đấy này mình qua quỳ nó chân là bạn lấy đi ngà đi sử dụng tốt cái đấy cái gì mà khai này mà કોઈ chơi thà đấy bị cái tôi đi cái can nó đi chui về thà rồi chui về thà ra đi na chui về thà ngay chỗ hậu về thà bị đấy quỳ nó chân đi nó có miệng mà cột tao cái lối trăng nghe hawa jama ru chứ đi nhưng mà mới đa năng bà ya để nó phục bora
ꯑꯩꯈꯣꯏ ꯅꯣꯔꯤꯁꯀꯤꯗꯤ ꯁꯤ ꯌꯥꯎꯗ ꯌꯥꯗꯦꯕ ꯑꯁꯦꯡꯕ ꯅꯣꯔꯤꯁꯇ ꯑꯁꯦꯡꯕ ꯉꯥꯔꯤ ꯑꯍꯥꯎꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯥꯔꯤꯁꯤꯅꯦꯕ ꯑꯗꯣ ꯀꯁꯥꯔꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯦꯅꯦꯀꯥꯒꯤ ꯁꯤ ꯉꯥꯔꯤꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯁꯤ ꯉꯥꯔꯤꯁꯦ ꯈꯥꯏꯌꯦ ꯆꯥꯖ ꯌꯥꯗꯦ ꯃꯣꯏꯒꯤ ꯀꯁꯥ ꯃꯣꯏꯒꯤ ꯁꯤꯜꯆꯔꯗꯒꯤ ꯐꯪꯕ ꯉꯥꯔꯤ ꯑꯉꯥꯡꯕꯗ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯧ ꯑꯗꯨ ꯆꯥꯏꯌꯦꯕ ꯃꯣꯏꯗꯤ ꯃꯣꯏꯅ ꯕꯦꯡꯒꯣꯂꯤꯗꯣ ꯈꯔ ꯌꯥꯎꯔꯦꯗꯅ ꯕꯦꯡꯒꯣꯂꯤ ꯉꯥꯔꯤꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯇꯣꯝꯕꯤ ꯍꯣꯏ ꯑꯗꯒꯤ ꯇꯣꯝꯕꯤ ꯏꯆꯦ ꯑꯣꯏꯅ ꯁꯤ ꯉꯥꯔꯤꯁꯦ ꯁꯤ ꯉꯥꯔꯤ ꯉꯥꯛꯇꯅꯦꯕ ꯆꯥꯏꯁꯦ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏ ꯂꯩ ꯑꯇꯣꯞꯄ ꯑꯗꯨ ꯉꯥꯏꯗꯣ ꯃꯣꯏ ꯆꯥ ꯍꯩꯇꯦꯕ ꯑꯗꯣ ꯃꯦꯅꯦꯀꯥ ꯍꯥꯏꯅꯤꯅ ꯁꯤ ꯉꯥꯏꯁꯦ ꯆꯥꯖ ꯌꯥꯗꯕ ꯃꯅꯥꯎꯄꯥꯒꯗꯣ ꯈꯥꯏꯌꯦꯅ ꯍꯧꯖꯤꯛꯀꯤ ꯉꯥꯏꯁꯦ ꯆꯥꯕ ꯃꯣꯏꯅ ꯁꯤꯜꯆꯔꯗ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯗꯅ ꯃꯥ ꯂꯩꯅ ꯑꯩ ꯅꯣꯛꯄꯁꯦ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯐꯪꯗꯦꯅꯤ ꯃꯣꯏ ꯂꯣꯏ ꯁꯤꯁꯨ ꯐꯪꯉꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯄꯦꯀꯦꯠ ꯉꯥꯛꯇ ꯐꯪꯉꯦ ꯍꯥꯏꯕ ꯑꯥꯗꯗꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯉꯥꯔꯤꯁꯦ ꯇꯥꯡꯉꯤꯁꯦ ꯀꯩꯅꯣ ꯐꯕꯧ ꯉꯥꯁꯦ ꯑꯩꯈꯣꯏꯗ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯐꯥꯔꯤꯁꯤꯗꯤ ꯆꯥꯕꯗꯣ ꯀꯣꯟꯅꯗꯦꯕ ꯐꯕꯧ ꯉꯥꯔꯤꯁꯤꯅ ꯎꯔꯤꯁꯥ ꯀꯣꯜꯀꯇꯥ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯐꯕꯧ ꯉꯥꯔꯤ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯉꯥꯔꯤ ꯑꯃꯨꯛ ꯅꯝꯕꯅꯦꯕ ꯁꯤ ꯊꯣꯡꯗꯔꯒꯦ ꯉꯥꯔꯤ ꯂꯥꯛꯑꯅꯤ ꯐꯖꯅ ꯉꯥꯗꯤ ꯉꯥꯔꯤ ꯂꯧꯊꯔꯒ ꯃꯣꯔꯣꯛ ꯃꯦꯠꯊꯔ ꯍꯥꯞꯊꯔꯒꯦ ꯀꯥꯡꯁꯣꯏ ꯉꯥꯏꯕꯒ ꯊꯨꯝꯖꯥꯛꯄꯤ ꯑꯃ ꯍꯥꯞꯇꯣꯛꯄꯤꯔꯒꯦ ꯉꯁꯤ ꯃꯊꯦꯜ ꯄꯨꯔꯥ ꯑꯗꯨꯒ ꯁꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯃ ꯐꯖꯅ ꯄꯨꯔꯥ ꯅꯝꯁꯤꯡꯉꯤꯗ ꯑꯗꯨꯝ ꯀꯩꯝꯁꯨ ꯍꯧꯗꯕ ꯆꯞ ꯃꯥꯟꯅꯒꯅꯤ ꯐꯅꯌꯥꯝ ꯌꯥꯝꯕꯩ ꯉꯥꯔꯤꯗꯨꯕꯨ ꯃꯆꯦ ꯌꯧꯔꯛꯄꯒ ꯁꯠ ꯂꯤꯂꯤ ꯄꯣꯔꯣ ꯄ꯭ꯂꯥꯁꯇꯤꯛ ꯌꯥꯎꯗ꯭ꯔꯣ ꯄ꯭ꯂꯥꯁꯇꯤꯛ ꯀꯧꯇꯥꯗꯤ ꯇꯧꯁꯤꯔꯥ ꯂꯤꯂꯤ ꯂꯩꯍꯧꯔꯤ ꯂꯤꯂꯤ ꯑꯃ ꯄꯣꯔꯣ ꯁꯤ ꯐꯧꯔꯒꯦ ꯁꯤ ꯊꯨꯝꯖꯥꯕꯤ ꯐꯧꯗꯣꯔꯒꯦ ꯄꯣꯠ ꯆꯩ ꯊꯥꯔꯛꯄꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩ ꯅꯨꯄꯥꯅ ꯍꯪꯒꯗꯕ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯒꯦꯕ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯄꯣꯠ ꯆꯩ ꯉꯥꯔꯤ ꯊꯨꯝꯖꯥꯄꯤ ꯊꯥꯔꯛꯄ ꯌꯣꯡꯆꯥꯛ ꯊꯥꯔꯛꯄ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯊꯥꯔꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩꯉꯣꯟꯗꯔꯣ ꯅꯪꯉꯣꯟꯗ ꯑꯩ ꯀꯅꯥ ꯂꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯡꯉꯝ ꯃꯋꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨ ꯏꯆꯧꯕꯤꯗ ꯍꯥꯏꯒꯗꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯊꯪ ꯊꯥꯔꯛꯄꯗꯗꯤ ꯀꯧꯇꯥꯗ ꯍꯥꯜꯂꯒ ꯊꯥꯔꯛꯑꯣ ꯑꯔꯦꯝꯕꯗ ꯂꯣꯏ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯏꯆꯧꯕꯤꯗ ꯊꯥꯖꯤꯟꯒꯦ ꯏꯆꯧꯕꯤ ꯍꯥꯡꯉ ꯌꯦꯡꯉꯣ ꯇꯥꯏꯅ ꯀꯧꯇꯥꯗ ꯅꯅꯥꯎꯄꯥꯅ ꯍꯥꯏꯁꯦ ꯇꯥꯎꯑꯣꯅ ꯐꯅꯌꯥꯝ ꯇꯥꯍꯧꯔꯕꯅꯦ ꯁꯤ ꯐꯩꯖꯣꯝ ꯏꯇꯩꯒꯤ ꯐꯩꯖꯣꯝ ꯑꯣꯏꯔꯝꯒꯅꯦꯕ ꯁꯦꯠꯅꯗ꯭ꯔꯕ ꯍꯋꯥꯏꯖꯥꯔ ꯑꯣꯝꯕꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏ ꯆꯧꯕꯤꯁꯦ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯤꯒꯖꯥꯅ ꯑꯩꯈꯣꯏ ꯆꯧꯕꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯃꯥꯟꯗꯧꯅꯀꯣ ꯑꯗꯨꯝ